ꯉꯁꯤꯗꯤ ꯌꯦꯟꯗꯦꯝꯁꯦ ꯍꯨꯏꯗ꯭ꯔꯦꯝ ꯑꯣꯏꯅ ꯁꯣꯏꯗꯔꯒ ꯏꯔꯣꯜꯂꯁꯤ ꯌꯦꯟꯗꯦꯝꯁꯦ ꯐꯨꯠꯂꯒ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯍꯤꯡꯅ ꯍꯥꯞꯄꯁꯦ ꯁꯥꯏꯕꯗ ꯆꯧ 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 ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯩꯗꯤ ꯁꯤ ꯀꯣꯕꯤ ꯂꯩꯁꯦ ꯀꯩꯅꯣꯗ ꯇꯥꯎꯗꯣꯏꯅꯦꯕꯀꯣ ꯀꯃꯥꯏꯅ ꯇꯥꯎꯒꯦꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤꯁꯦ ꯊꯨꯝꯗ ꯍꯥꯏꯐꯦꯠ ꯊꯣꯠꯂꯒ ꯑꯩꯅ ꯊꯝꯕꯅꯦꯕ ꯃꯅꯨꯡ ꯆꯪꯅꯕ ꯑꯗꯣ ꯁꯤ ꯂꯧꯊꯣꯛꯑꯁꯤ ꯌꯥꯔꯦ ꯁꯤ ꯃꯁꯥꯏ ꯃꯍꯤꯗꯨꯅꯤ ꯁꯤꯁꯦ ꯁꯤ ꯍꯩꯗꯣꯛꯈ꯭ꯔꯅꯤ ꯁꯤꯅ ꯈꯥꯏꯕꯤꯔꯅꯤ ꯎ ꯃꯣꯔꯣꯛ ꯃꯀꯨꯞꯅꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯁꯤꯗ ꯉꯥꯔꯤꯁꯦ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯨꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯎꯃꯣꯔꯣꯛꯁꯦ ꯁꯤ ꯉꯔꯥꯡꯒꯤꯅꯤ ꯑꯗꯨꯒ ꯑꯃꯒ ꯅꯩꯈꯥꯏꯔꯒꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯆꯥꯏꯅꯕ ꯃꯊꯛꯇ ꯎꯃꯣꯔꯣꯛ ꯃꯅꯝꯁꯦ ꯀꯥꯏ ꯆꯦꯟꯗꯣꯔꯦ ꯁꯤꯒꯤ ꯏꯔꯣꯝꯕꯁꯦ ꯑꯩꯅ ꯊꯥꯏꯅ ꯅꯥꯒꯥꯔꯥꯝꯒꯤ ꯍꯣꯇꯦꯜꯗ ꯁꯤꯒꯤꯁꯦ ꯆꯥꯔꯛꯄꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯔꯕ ꯍꯥꯏꯇꯥꯔꯦ ꯌꯦꯟꯗꯦꯝ ꯍꯨꯏꯗ꯭ꯔꯦꯝ ꯏꯔꯣꯝꯕ ꯃꯃꯤꯡꯁꯦ ꯑꯩꯅ ꯊꯣꯟꯖꯟꯕꯅꯦ ꯂꯣꯏꯔꯦ ꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯍꯥꯞꯆꯤꯜꯂꯅꯤ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯁꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯔꯤ ꯉꯁꯤꯒꯤ ꯏꯔꯣꯝꯕ ꯃꯊꯦꯜꯁꯤꯅ ꯌꯦꯟꯗꯦꯝ ꯍꯨꯏꯗ꯭ꯔꯦꯝ ꯁꯣꯏꯔꯒ ꯑꯂꯨꯒ ꯇꯧꯔꯒ ꯂꯣꯟꯕꯅꯦ ꯎ ꯃꯣꯔꯣꯛꯀ ꯑꯗꯨꯒ ꯁꯤꯗ ꯀꯣꯠꯅꯕꯗ ꯐꯩꯖꯥ ꯂꯩꯔꯦ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥ ꯂꯩꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯣꯕꯤ ꯂꯩ ꯌꯦꯔꯨꯝꯗ ꯇꯧꯔꯒ ꯇꯥꯎꯕ ꯃꯊꯦꯜꯁꯦ ꯏꯆꯝ ꯆꯝꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯋꯥ ꯃꯩꯇꯩ ꯃꯨꯛꯕꯥꯡꯅ ꯚꯤꯗꯤꯑꯣ ꯅꯝꯃꯗꯤ ꯁꯂꯥꯝ ꯂꯩꯀꯥꯏꯗ ꯑꯣꯏꯒꯦꯔꯥ ꯃꯦꯘꯥꯂꯌꯥꯗ ꯑꯣꯏꯒꯦꯔꯥ ꯌꯨꯝ ꯍꯦꯛꯇ ꯁꯥꯔꯛꯑꯦ ꯅꯥꯀꯟꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯈꯛꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯀꯠꯆꯔꯛꯏꯁꯦ ꯊꯥ 7 ꯂꯦꯞꯄꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯅꯍꯥꯟꯈꯩꯗꯤ ꯔꯤꯂꯤꯐ ꯀꯦꯝꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯗꯣ ꯃꯌꯥꯝꯗꯒꯤ ꯗꯣꯅꯦꯁꯟ ꯂꯧꯖꯔꯒ ꯇꯧꯖꯕꯅꯦꯕ ꯑꯗꯣ ꯗꯣꯅꯦꯁꯟꯁꯦ ꯍꯟꯖꯟ ꯍꯟꯖꯟ ꯂꯧꯕꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯒꯗꯕ ꯑꯩꯈꯣꯏꯁꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯞꯄꯣ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯜ ꯏꯟꯀꯝꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯖꯕꯅꯤꯅ ꯁꯨꯃꯥꯏꯅ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯈꯔ ꯊꯥꯒꯠꯆꯔꯕꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯆꯥꯕꯒꯤ ꯑꯣꯏꯔꯨꯕꯅꯤꯅ ꯑꯇꯣꯞꯄ ꯚ꯭ꯂꯣഗ് ꯀꯩꯀꯥ ꯇꯧꯔꯁꯨ ꯍꯥꯏꯗꯤ ꯚ꯭ꯌꯨꯋꯔꯁꯇꯣ ꯆꯥꯕ ꯄꯥꯝꯖꯕ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅꯤना ꯀꯌꯥ ꯆꯠꯇꯦꯕ ꯑꯗꯣ ꯚ꯭ꯌꯨꯗꯣ ꯆꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯁꯦ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯏꯟꯖꯥꯡ ꯆꯝꯅ ꯆꯝꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯇꯦꯡꯁꯦ ꯄꯥꯡꯃꯤꯟꯅꯈꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯪ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯡꯖꯔꯤꯕ ꯃꯇꯦꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯄꯟꯊꯗꯕꯤꯗ ꯆꯥꯕ ꯍꯧꯔꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯅ ꯍꯥꯎꯋꯦ ꯆꯥꯛꯁꯦ ꯑꯩꯅ ꯊꯥꯏꯅꯒꯤ ꯂꯨꯛꯅꯝ ꯁꯦꯟꯗ ꯎꯞꯄꯩ ꯇꯥꯏꯞꯇ ꯉꯁꯤꯁꯦ ꯃꯣꯏ ꯀꯩꯅꯣꯝꯃ ꯀꯟꯅ ꯁꯥꯔꯤ ꯑꯁꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯈꯔ
ꯍꯣꯏ ꯇꯧꯕꯤꯔꯣ ꯈꯨꯍꯥꯎ ꯃꯣꯔꯣꯛꯁꯤꯒ ꯃꯣꯔꯣꯛ ꯃꯅꯝꯗꯤ ꯐꯖꯈ꯭ꯔꯦ ꯃꯅꯝꯁꯦ ꯃꯣꯔꯣꯛꯁꯦ ꯐꯖꯒꯅꯤ ꯈꯪꯉꯝꯅꯦ ꯑꯩꯅ ꯆꯥꯛꯁꯤꯅ ꯎꯔꯝꯃꯔꯣꯏꯅꯦ ꯑꯩꯅ ꯁꯥꯏꯔꯤꯁꯦ ꯂꯧꯊꯣꯛꯑꯒꯦ ꯂꯩꯇ꯭ꯔꯦ sini last ki yerum gue dapet hajan mbak wow materialnya capcay si phaijade yam pamjaba ma oire na umorok iromba series hapkatpa ngamdeje chelai mana umorok pibirek padaine umorok tang te phaija su lomba su pudai pusalakpane na pibire buko thangjingado mamang hapkatjagibdo mana pibirek padai video mayamda semaga si tawba ngamjaine ado chelai ma video yengbiradi thank you Kairau rena nau di sida mana masing doiro ama doiro Manipur hembudi lekte morok sidi fajare thamoy yawna sare mà si cô bị lấy cô tao rồi tao lắm giá biểu cha đi béo đi không mình nó bị rồi
ꯆꯥꯛꯁꯦ ꯈꯨꯌꯥꯝ ꯑꯃꯅꯦ ꯅꯝꯖꯟꯈꯤꯕꯁꯨ ꯈꯪꯗꯕ ꯋꯥꯅꯤ ꯎꯃꯣꯔꯣꯛꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯧꯊꯣꯛꯆꯔꯒꯦ 이마우 이런 양 참매가 짝달로 딱 넣는 거야. 어디 가봐. 슈거비디가 나와야 자, 타는 거 때문에 너도 따와야 그리고 소스 한달 루빠 자고 뛰어올 퍼져요. 우머럭스 야리부 영사야 되네. 원래 우머럭 아니 가자네. Like last. ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯁꯤ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯑꯇꯣꯞꯄ ꯃꯊꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯌꯥꯎꯔꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯣꯛ ꯑꯃ ꯈꯨꯁꯥꯟꯅ ꯐꯅꯦꯝ